Supreme Court of India की ऑफिशियल कुनगनिपन ब्रांच ऑफिसर ओइना प्रमोट तौबदा हैरोकपा तु मया लेकाइदगी लाइश्रम प्रेमकांत यावरखरे हाइरी लाइश्रम प्रेमकांत लेखिदब लाइश्रम बना अमदी लाइश्रम ओंगबी माइपाकपीगी मरीसुब मचानुपानी हाइरी लांजेलक्तुना रिलीफ कैम्पदा लेरकपा अमसु सीरे हाइरी मित अनिमा उरक्तबदगी लायेंगबा ngamdaduna wakhalina narakpadagi laikidabani hairi July thasidagi free movement haunaba kanna taksilamki Guantabigi report miyamda phongdoklagani phubulagi thaudokka mari leina president manga suspend tawkhre hairi makhan ni engonda tarokliba case mayamsi masi thengnabada yum hingon ga loi yonbai phibamda leire haina arambai tengon gi lusung puren oriba korongan ba khuman gi maikaidagi phongdorokli translation ngasi CNDF ka CDF hangogi marakta kan kapnaki CNDF na CDF hangogi kem ahum kudum sankre khusu khulai kaya marom sulopsin bangam kre CDF hango defense director liking puntega CNA da yengsina ba haikrabani sinkuki zo singseloina tumna sikro BJP gi president na bangthok pumifam da speaker na saru yabati parliamentary convention amasung practical gi onna taina bani haina o joina phongdokre